Matamgi Manipuri Wari channel asibu tabiriba khwai pumnamakpu taram naukjari. Ngasi sumahawsangom my Chubby Girl mari suba tangkak amok poduna lakjari. Mayam punna taminarnasi. Hapta amarom ti haujinkri. Sunday numini jingsangi mayumda malkalam yaijit yahenba pulap lagduna lady. Malkalam na jingsang don sunduna. Nungcthoi nang jingnaga nung paminare. Yaijit na oina tap oktuna. Pamlabani. Yohenbana hais ay jingna da bangamde. Jingsang nang gise jingnay pamiro. Handak di jingsang do saurang na. Chubby Girl do ay nagkadaway pahamdo no, ha? Nawal do yam taning di. Ay na paminang drabazani. Yaijit no fit katawar do na. Ado wala ka na pamura numo. Jingsang tumin yarak tangang do na. Ado so yata tawin nini. Mana pana yarak tangang do na tumin haira baso layriba ahom do na di loina kanglami loina tarami. Yohen ba do noki. Kahino ne, yada ba si ba? Sakta do, yam nungsidaba. Malkala mga kadunom na do na. Nungsidabagi paminari ba? Yay ba? Yaijit na so noki. May wasaludro. Jingsang na. No yam taning digo. Hayang day, supang mapaminaroy. Yohen ba na, mga napamjila adi. Ay na tinab mayamang nangangani. Yaijit na, yang bay do ni. Yang jong na. Ngahaki matong marup sing do so mayum hanagri. Jingsang so mamanaba sing do hankrawa matong tumin do na wakal kalik. Ay bungang go daw bungang ba? Nadi. Ay say, madu Chubby Girl do na moy posam kay do bo doksing razalomi. Makuk da mok makut ani jang do na guro ga holi jingsang do. Andu dagi machin na muk solakli. Sidi arida. Sakti ukha kakbani. Madu nupido noy rikunoy do. Adutagi ahan batheng nakiba namita nakang nakinan tilakba anday yuhen bana tharakwa video duda jangli nangang kiba wangang sangang mayam do ningsang lakpa duda amok hingkari jingsang do sound hairakli ay jingsangan bani engono silaktaba nyu yamada aina limna thakiji hayang ginumita mayamang da nangbui kaiba bibang hamdraba ay jingsangan banadre somtana numidang do jingli magi study table duda lairik pari Sumparambadagi, jingsang bukang ning singlagli. Adudagi machina solagli. Sakak sana sibo, hektaring singlay sigagin. Nadine, ay gisibo, manong sirbo kaiduro. Mahidog hay baga, makog do pat haido na, makut kudom bido, mayana chukla do na. Angang, kaiday, adomido bo, ay ninong sibo ituktabani. Kanande, ay mangon na gilap to na farni. Nadiri soy na, nungcthoi di berakar ni ba. Numit tu mahawgri mathangi namit ni jingsang do jingli bu ikai ma piragi khana school lagli jingli sa jingsang dagi lapthok lagi khana school lagbani jingli ni class ta jinglak pada jingsang na matom ta phamduna leiram bada obada kadom dagi no amuk hekta jingsan na phamle ngasiri jingsang sakyam kakna jingli dadi hanayengda kaina nangna ai nak ta sumpam dagi tawrise jingli hawjik da bab tarakli matom ta wakhal de khalle Kaino ina sidang pamlurisiba. Handak di jingsang do mamay dupat jingli do onsilak laga. Nasagduga yam tibalo. Minangangi kasi kumda kailay do ba? Jingli nawa kumgi hayna maya ka thorak baga jingsang namu pathatun hayrakli. Yari, taring diring giwado. Aduga matung manaw ay gitung su inaraga pamaba. Matamduda ina thorak patabag do ay bupatay gano. Wai kara sa hiram do na jingsang do surbala lagdabagi matum do pamlibi halinagi managda jingsin na pamki. Class to the lady ba mayam do jingli ding do na wawa sunok silakli mayam marak do da nok to hairagadi yaijitani madi ingangak na mayak ka do na jingsangi maong do yingli jingli gi khalaga sunungai jaramdi aduga jingsangi maong do maso mayaning namde helena de ngasigi thodokse ngakpa thajadaba harawba kaya na punkri mayam mang de so ngak hagat kri adubu jingli di dasing ni ikai ba phoramli mayam noknari ba kholiba singduda thamoy ni dasing na nungai ta bahai do oire jingsangi matang du maso dasing na mawarori kari gas yung na warori ba ngan makhai go ngasiri majin khomduna khanaru basu dodri tumin mamay non thatuna phamli tanjado anjali ga pinki ga so lak juba matang ni
ꯑꯗꯨꯅ ꯆꯤꯡꯂꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯅꯕ ꯀ꯭ꯂꯥꯁꯇꯨꯗ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯤꯡꯂꯩꯗ ꯉꯥꯡꯂꯨꯔꯒ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯤ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ꯫ ꯍꯦꯂꯦꯅꯥꯅ ꯈꯣꯟꯖꯦꯜ ꯍꯧꯔꯛ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ꯫ ꯆꯤꯡꯁꯥꯡ, ꯌꯥꯝ ꯊꯥꯖꯗꯦ ꯅꯪꯅ ꯁꯤꯗ ꯐꯝꯃꯛꯏꯁꯦ꯫ ꯆꯤꯡꯁꯥꯡ ꯇꯦꯟꯇꯛꯄ ꯄꯥꯎꯈꯨꯝꯗ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯝꯂꯁꯤꯀꯣ ꯑꯩꯒ꯫ ꯍꯟꯗꯛꯀꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯄꯤꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯃꯌꯥꯝꯗꯨꯁꯨ ꯆꯤꯡꯁꯥꯡꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯍꯥꯏꯅ ꯇꯥꯒꯗꯧꯕꯒꯤ ꯉꯥꯏꯅꯔꯤ꯫ ꯍꯦꯂꯦꯅꯥꯁꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯇꯜꯂꯤꯔꯣ ꯑꯩꯒ ꯐꯝꯕ? ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃ ꯐꯠ ꯈꯨꯝꯂꯛꯂꯤ꯫ ꯇꯟꯗꯦ꯫ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥꯗꯤ ꯅꯣꯛꯆꯔꯤ꯫ ꯌꯥꯏꯌꯤꯠꯀꯤ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯆꯤꯟꯁꯤꯜꯂꯒ ꯐꯨꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯟꯖꯂꯤꯒ ꯄꯤꯡꯀꯤꯒꯁꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯒ ꯍꯦꯂꯦꯅꯥꯒ ꯐꯝꯃꯤꯟꯅꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯄꯤꯡꯀꯤ ꯇꯞꯂꯞꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯑꯟꯖꯂꯤꯁꯨ ꯐꯠ ꯈꯨꯝꯂꯛꯂꯤ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯩ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯤꯡꯂꯩꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯐꯝꯂꯛꯂꯤ꯫ ꯑꯟꯖꯂꯤ ꯆꯤꯡꯂꯩꯕꯨ ꯇꯞꯅ ꯀꯧꯔꯛꯂꯤ꯫ ꯆꯤꯡꯂꯩ꯫ ꯆꯤꯡꯂꯩꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ? ꯑꯁ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯦ꯫ ꯑꯟꯖꯂꯤꯅꯁꯨ ꯑꯗꯨꯅ ꯐꯔꯅꯤ, ꯑꯩꯗꯤ ꯕ꯭ꯔꯦꯛꯀ ꯉꯥꯏꯕ ꯉꯝꯃꯔꯣꯏꯀꯣ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯂꯩꯗꯨ ꯏꯉꯛꯉꯛꯅ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯀꯣꯠꯊꯔꯅꯨꯋꯣ, ꯋꯥꯔꯤꯁꯦ ꯃꯄꯥꯟꯗ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ, ꯌꯥꯔꯕ? ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯤꯡꯂꯩꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯤ꯫ ꯆꯤꯡꯂꯩ ꯃꯁꯥꯗꯨ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯣꯏ ꯑꯅꯤ ꯇꯧꯔꯤꯁꯤꯕ? ꯑꯟꯖꯂꯤꯅ ꯀꯃꯥꯏꯅꯅꯣ ꯆꯤꯡꯁꯥꯡꯒ ꯍꯦꯂꯦꯅꯥꯒ ꯐꯝꯃꯤꯟꯅꯔꯝꯃꯤꯁꯤꯕ? ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯄꯤꯡꯀꯤꯅ ꯅꯪ ꯑꯗꯨꯝ ꯐꯝꯃꯤꯟꯅꯗꯥꯏꯅꯦ ꯅꯍꯥꯟꯈꯩꯗꯤ꯫ ꯆꯤꯡꯂꯩ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯣ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯆꯤꯡꯂꯩꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯟꯖꯂꯤꯗꯣ ꯁꯥꯎꯅ ꯃꯥꯏꯗꯨꯗꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ, ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯗ ꯀꯔꯤꯝ ꯈꯨꯝꯗꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯆꯤꯡꯂꯩꯗꯣ ꯏꯇꯞ ꯇꯞꯅ ꯇꯜꯂꯕ꯫ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯃꯥꯒ ꯀꯩꯁꯨ ꯄꯨꯅꯤꯡꯗꯦꯗ, ꯁꯨꯝ ꯃꯥꯒꯤ ꯃꯇꯣꯝꯇ ꯌꯥꯝ ꯐꯝꯖꯅꯤꯡꯕꯗꯨꯗꯅꯦ ꯅꯨꯡꯁꯤꯃꯟꯗꯕꯩ ꯑꯩꯅ ꯇꯥꯅ ꯇꯥꯅ ꯐꯝꯖꯤꯟꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯅꯤ ꯑꯗꯨꯝ ꯐꯝꯖꯈ꯭ꯔꯁꯅꯨ꯫ ꯄꯤꯡꯀꯤꯁꯨ ꯁꯥꯎꯅ ꯑꯗꯨ ꯆꯨꯝꯅ ꯐꯝꯈꯤꯕ ꯅꯠꯇꯦꯅꯦ, ꯅꯪꯉꯣꯟꯗꯒ ꯉꯥꯡꯂꯝꯃꯤꯗꯨꯗꯤ, ꯑꯗꯩ ꯃꯥꯏ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯤꯅ ꯇꯧꯔꯝꯗꯣꯏꯁꯦ ꯑꯩ ꯂꯣꯏ ꯎꯔꯦ ꯍꯥꯏꯁꯤꯅꯦ꯫ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯀꯥꯟꯅꯔꯣꯏ, ꯈꯔ ꯀꯤꯃꯧꯗꯅ ꯇꯧꯁꯦ, ꯍꯛꯆꯥꯡꯁꯦ ꯈꯔ ꯃꯌꯦꯡ ꯇꯥꯍꯟꯗꯕ ꯌꯥꯗꯦ꯫ ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯈꯔ ꯋꯥꯠꯂꯤ, ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯑꯩ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦ꯫ ꯄꯤꯡꯀꯤꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗ꯭ꯔꯕ ꯍꯥꯏꯁꯦ? ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯕ ꯀꯥꯟꯗ ꯑꯩ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯀꯅꯤꯌꯦ꯫ ꯑꯗꯨ ꯌꯥꯏ, ꯌꯥꯝ ꯐꯖꯕ ꯋꯥꯅꯤ ꯅꯪꯒꯤꯗꯣ꯫ ꯑꯟꯖꯂꯤꯁꯨ ꯅꯣꯛꯃꯤ꯫ ꯑꯗꯨꯅꯤ ꯅꯪꯗꯤ ꯀꯣꯛ ꯌꯥꯝ ꯋꯥꯡꯂꯝꯃꯤꯅꯦ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯩꯗꯤ ꯑꯝꯇ ꯀꯦꯔꯔꯣꯏ꯫ ꯄꯤꯡꯀꯤꯁꯨ ꯅꯣꯛꯂꯗꯨꯅ ꯑꯩꯁꯨ ꯀꯦꯔꯔꯣꯏ꯫ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯋꯥ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯠ 4-5ꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯍꯦꯂꯦꯅꯥꯒ ꯆꯤꯡꯁꯥꯡꯒꯁꯨ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯀꯔꯤꯅꯣꯗꯤ ꯈꯪꯖꯗ ꯆꯤꯡꯂꯩꯗꯕꯨ ꯍꯨꯔꯥꯟ ꯌꯦꯡꯂꯝꯃꯤ꯫ ꯆꯤꯡꯂꯩꯕꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯆꯤꯡꯂꯩꯗꯤ ꯍꯟꯅ ꯐꯥꯎꯕ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯐꯝꯕꯁꯨ ꯃꯇꯣꯝꯗ ꯑꯗꯨꯝ ꯐꯝꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯥꯜꯀꯂꯝ, ꯌꯣꯍꯦꯟꯕ, ꯌꯥꯏꯖꯤꯠ ꯍꯣꯏꯒꯁꯨ ꯄꯨꯟꯗ꯭ꯔꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ꯫ ꯅꯣꯡꯃ ꯑꯍꯥꯟꯕ ꯀ꯭ꯂꯥꯁꯇꯨ ꯍꯧꯕ ꯃꯤꯅꯤꯠ 5 ꯐꯥꯗ꯭ꯔꯤꯉꯩ ꯊꯣꯡꯔꯣꯝꯗꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯦ ꯀꯃꯤꯡ ꯃꯤꯁ꯫ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯨꯗ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯂꯤ꯫ 5.9 ꯐꯤꯠ ꯋꯥꯡꯂꯤ, ꯃꯁꯥ ꯄꯥꯔꯞ ꯇꯧꯔꯒ ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯅ ꯔꯥꯁꯤ ꯂꯩꯅ ꯐꯖꯔꯕ ꯅꯨꯄꯥꯗꯨꯅ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯨ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯈꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯨꯅꯟꯗꯥꯅ ꯌꯦꯁ ꯀꯝ ꯏꯟ꯫ ꯅꯨꯄꯥꯗꯨꯁꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯁꯨꯅꯟꯗꯥ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯆꯪꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯍꯌꯦꯡꯗꯩꯗꯤ ꯂꯥꯛꯑꯒꯦ ꯃꯤꯁ꯫ ꯍꯣꯏ, ꯑꯗꯣ ꯃꯤꯁꯄꯨꯗꯤ ꯅꯪꯒꯤ ꯃꯤꯡ ꯈꯪꯂꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯈꯪꯅꯕ ꯍꯥꯏꯔꯝꯃꯣ꯫ ꯃꯍꯩꯔꯣꯏ ꯅꯨꯄꯥꯗꯨꯅꯁꯨ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯂꯣ ꯐ꯭ꯔꯦꯟड्स, I am ꯔꯥꯖꯀꯨꯃꯥꯔ ꯁꯣꯌꯦꯟꯁꯅꯥ from ꯎꯔꯤꯄꯣꯛ꯫ ꯅꯨꯄꯤ ꯃꯆꯥ ꯈꯔꯗꯤ ꯔꯥꯖꯀꯨꯃꯥꯔꯒ ꯑꯣꯏꯕꯗꯨꯗ ꯂꯣꯏꯔꯦ ꯃꯨꯛꯇꯣꯏꯕ ꯏꯔꯥꯡꯅ꯫ ꯁꯨꯅꯟꯗꯥꯅ ꯐꯔꯦ ꯇꯦꯕꯜ ꯑꯍꯥꯡꯕ ꯑꯃꯗ ꯐꯝꯃꯨꯔꯣꯀꯣ꯫ ꯍꯣꯏ ꯃꯤꯁ꯫
Suyen sanana sum yenglikpada madomda phamba kharadi dum urami adubuma ataida jangdaba makai anoibi jinglegi manakta jingsanana phamli madu ubada jingsangdo maram khangda saunglagli wakhalduda shukhali kaino masidau ahang mayam lerisida phamda kai Chubby Girl sigi manakdaga phamjalasibo yam pakti jinglei so suyen sana phamlakpaduda khangeng yenglikli suyen sana so nokfet tawarduna sida phamba yabanadro iyai handakti suyen sana do makoktu haife non thaduna tapna mingei goge nange jinglei so ajana uraga ngangla adi khanduna makoktu non tharak tawraga jinglei goge dinasi oh iyai nangi number piwa yani ko som jamna iyai pigi ani duki matawtuda maningda phamliba jingsangdi prok prok jagli Masai khangjada batman ta haudana table duda makhutuna khutum ta silanga sapu kana surami jingsang na dumna tawoduda manakta phamli bi halena di khangleduna lawrakli class tu lei riba mayam da so makhoi ani da loi ning narakli sunandana Helena kaidawre Helena phamlamba dagi phalep khalaklaga Miss jingsang na phagi torpoda khangmani Sunanda nokfet phagi tordun harekli is Leisabi pakang parak pagini ne ado horen break da tawrogo haujiti laik da pungin jango wahai du tamade jingsang de kharaga sangnaga leibane amuke hene samung bahai badu oikre ado bu Helena de no feto duna khomlakli hi miss Helena gi matawdu da kharamadi pakti haina basu yauri Helena oining bana kalakpa miss to dum yauri ataine khangdraba so yaijiti jingsang gi maong du haubudagi hek u hauri aduna manuk ningba phaurakli Develop kana satanda na maongda madom tumin sonjari is mai sei ngong amani ne jinglei hweding ga khutum naga dewla ga sine tawriba matawtuda jinglei thamoida nungai tawa khajik phawri kari maram gi phawri ba haibadudi masana khangnaba thidokpugi mahod phawrokleba iholladobo namsanduna thamkre jingsang se Helena gi matawdo sawbadi yam samninglabani adu haujiki oinandi matumin leisale wangang lakje Asumna class mathang tawrokpana break matam oiri mahairoi khudingma canteen na loina leiri ngasiri jingsang hoisa leiri jingsang yaijit yohenba malkalam khamba makhoi manga so masa masana janing basingdo khara lawruklaga table amada jingsanduna pulap phamli makoina phamthabaga ikan kanadana moina phamli baduga irap lapnadana Pinky Anjali Jinglei Suyen sana su phamlami makoina phamli badu kadomdagino jingsang hek ururi Madudagi amok maram ichat jadana sangbu phawrakli wakhaldi shukhalli kaino masigi nupa sibo nati nupi marak sida kaino ma tawri sibo pharine nupi ga dinner so atopa nupi ga dinner gi dilai toka janglai hoi ga dinner glaisina kaino jingsang na kaishu jadana mangla ga laibada obada yohen bada khangai hairakli yinde ko yamna yohen bagi wahai duda marup singdo so charam badagi mamainon khalakli mal kalamna Kaidawre khangde akhoi semgi hero se mangale ramini wahai du tabada marup atei du so jingsang da loi ning lingli makhoi sanari ba ngangnari ba wari do jingsang ni taramde wakhalamada mamituna jinglei hoina leiri ba domda chandu ge yengduna leiri marup singdu so jingsang ni yengli ba maikai du da loina yenglikli adubu ore jinglei hoina noktuna phamli badu madu ubada yaijidi nokning bana loirabani adubu ma nokde Macin ciksanaduna nukning madu yam wana khangli yohenba jinglei hoina leiriba domda yengni hairi hai akhoi nupi sidei ke dabana phajaini ha mal kalamna ahingiso yaijitna wari nakongi tare yohenbana taning ta jona kayam kuire aina ma uba phanglakdrisa khabana amda ngai khose asi haiduna yaijita mo ansilanga makha tarakli khambado Suyen sana say no section punbro Ngasay nagi tumin mangduna layramba jingsang khabagi wahai du tabada khangai hairakli nangasi masakhang bro jingsangi matawduda yohenbana maya higatuna kaino ni tawrisibo nate nupi mayam amana pami na koit antanaraso nangna yadrisidi nupa ko gi khanbagi oire yohenbagi wahai duda thangnana phamliba malkalamna yohenbagi lukhamduda kupangna thajinna hairakli nangi matang sadabdo tawkon habsi yadene Jingsang monghadana maigi thangjaning den haurin yohenbana nangna thang pijaraga aini yengli tare
ꯌꯥꯏꯖꯤꯗꯨ ꯀꯟꯇꯛꯅ ꯌꯥꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯥꯕꯁꯨ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤ ꯀꯩꯅꯣ ꯑꯉꯥꯡꯒ ꯆꯞꯃꯤꯡꯃꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪ ꯐꯔꯛꯑꯕꯅꯤꯀꯣ ꯆꯤꯡꯁꯥꯡꯅ ꯑꯩꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯈꯥꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯈꯪꯉꯦ ꯉꯍꯥꯟꯋꯥꯏ ꯀꯣꯆꯤꯡ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯆꯤꯡꯁꯥꯡꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯏꯖꯦꯠ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯁꯣꯟꯖꯩ ꯀꯩꯅꯣꯝꯅꯤꯀꯣ ꯃꯥꯏꯁꯦ ꯈꯥꯕꯅ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯈꯪꯗꯦꯗ ꯑꯗꯨꯕꯨ ꯁꯣꯌꯦꯟ ꯁꯅꯥ ꯆꯝꯃꯤ ꯃꯤ ꯐꯩ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯔꯛꯇꯕ꯭ꯔꯣ ꯍꯣꯏ ꯌꯣꯍꯦꯟꯕꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯛ ꯆꯪꯉꯨꯁꯦ ꯃꯣꯏ ꯃꯅꯥꯛꯇ ꯃꯥꯜꯀꯂꯝꯅ ꯌꯥꯏꯅꯦ ꯑꯩꯁꯨ ꯄꯤꯡꯀꯤꯁꯦ ꯅꯛꯅ ꯑꯝꯇ ꯌꯦꯡꯖꯔꯒꯦ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯐꯔꯦ ꯀꯩꯅꯣ ꯈꯥꯕꯅ ꯂꯥꯎ ꯆꯪꯉꯨꯔꯁꯦ ꯃꯔꯨꯞ ꯃꯔꯤꯗꯣ ꯍꯧꯅꯔꯒ ꯁꯣꯌꯦꯟ ꯁꯅꯥꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯆꯤꯡꯁꯪꯗꯤ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯈꯥꯕ ꯐꯠ ꯆꯪꯁꯜꯂꯛꯇꯨꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯤ ꯍꯥꯏ ꯁꯣꯌꯦꯟ ꯁꯅꯥ ꯁꯣꯌꯦꯟ ꯁꯅꯥꯁꯨ ꯐꯠ ꯌꯦꯡꯈꯠꯂꯛꯂꯤ ꯑꯗꯨꯗꯒꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯦ ꯈꯥꯕ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯁꯣꯌꯦꯟ ꯁꯅꯥꯗ ꯅꯣꯛꯂꯤ ꯆꯤꯡꯂꯩꯅ ꯅꯣꯏ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯅꯍꯥꯟꯋꯥꯏ ꯀꯣꯆꯤꯡ ꯃꯐꯝꯗ ꯄꯨꯜꯂꯛꯏ ꯑꯟꯖꯂꯤꯅ ꯑꯩꯅ ꯈꯜꯂꯦꯕ ꯌꯣꯍꯦꯟꯕꯅ ꯆꯔꯣꯏ ꯅꯪꯅ ꯈꯜꯂꯤꯗꯨꯅ ꯀꯔꯤ ꯑꯟꯖꯂꯤꯗꯨ ꯁꯨꯒꯠꯇꯨꯅ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯑꯗꯨꯅꯦ ꯈꯔ ꯄꯛꯄ ꯋꯥꯠꯄꯅꯦ ꯁꯦ ꯌꯣꯍꯦꯟꯕꯅ ꯑꯃꯨꯛ ꯍꯦꯔꯥ ꯑꯩꯅ ꯏꯌꯥꯝꯕꯅꯤꯅ ꯕꯦꯕꯥꯔ ꯈꯔ ꯇꯧꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯟꯅꯔꯣꯏꯁꯤꯀꯣ ꯁꯣꯌꯦꯟ ꯁꯅꯥꯅ ꯏꯆꯤꯟ ꯏꯅꯥꯎꯔꯣ ꯈꯥꯕꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯂꯤ ꯃꯥꯅꯤ ꯃꯥꯅꯤ ꯐꯩꯕꯣꯛꯅꯤ ꯃꯁꯛ ꯃꯥꯟꯅꯗꯤꯌꯦ ꯑꯟꯖꯂꯤꯅ ꯃꯁꯛ ꯃꯥꯟꯅꯗꯕꯗ ꯅꯠꯇꯦ ꯂꯝꯆꯠ ꯁꯥꯖꯠꯁꯨꯅꯦ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤ ꯃꯌꯥꯝꯕꯁꯤꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯌꯣꯍꯦꯟꯕꯗꯨ ꯐꯠ ꯆꯪꯁꯜꯂꯛꯇꯨꯅ ꯑꯟꯖꯂꯤꯒꯤ ꯐꯖꯅ ꯄꯨꯟꯖꯔꯤꯕ ꯃꯁꯝꯗꯣ ꯍꯦꯛꯇ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯅꯨꯄꯤ ꯆꯔꯣꯏ ꯈꯪꯕ꯭ꯔꯗꯣ ꯑꯟꯖꯂꯤꯁꯨ ꯁꯥꯎꯅ ꯃꯍꯥꯄꯥꯄꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯣꯍꯦꯟꯕꯒꯤ ꯃꯁꯝꯗꯣ ꯐꯣꯏꯗꯒꯤ ꯇꯧꯔꯛꯂꯤ ꯃꯗꯨ ꯈꯪꯅꯕ ꯌꯣꯍꯦꯟꯕꯁꯨ ꯈꯪꯂꯩ ꯊꯨꯅ ꯆꯦꯟꯈꯤ ꯑꯟꯖꯂꯤꯁꯨ ꯍꯦꯛꯇ ꯇꯥꯟꯅꯈꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯣꯌꯦꯟ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯄꯜꯂꯕ ꯌꯥꯏꯖꯤꯠꯇ ꯅꯣꯛꯂꯗꯨꯅ ꯀꯥꯏꯗꯩꯅꯣꯗ ꯍꯨꯏꯒ ꯍꯧꯗꯣꯡꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯩꯗꯤ ꯃꯔꯨꯞ ꯑꯣꯏꯔꯁꯦ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯄꯤꯡꯀꯤꯅ ꯁꯣꯌꯦꯟ ꯁꯅꯥꯁꯦ ꯌꯥꯝ ꯆꯝꯕꯅꯦ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯁꯨ ꯇꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯤꯡꯂꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯅꯦ ꯌꯥꯝ ꯆꯝꯃꯦ ꯈꯥꯕꯅ ꯑꯃꯨꯛ ꯅꯣꯛꯃꯤ ꯃꯁꯛꯁꯨ ꯐꯖꯕꯅꯤ ꯁꯣꯌꯦꯟ ꯁꯅꯥ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯅꯣꯏꯁꯤꯗꯤꯀꯣ ꯃꯥꯜꯀꯂꯝꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯕꯨ ꯊꯤ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯁꯣꯌꯦꯟ ꯃꯥꯅꯤ ꯐꯖꯕ ꯉꯥꯛꯇꯅꯤ ꯆꯤꯡꯂꯩ ꯁꯨꯒꯠꯇꯨꯅ ꯍꯣꯏ ꯐꯖꯩ ꯇꯤꯟꯅꯕꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯣꯏ ꯆꯤꯡꯁꯥꯡ ꯍꯥꯏꯗꯨꯗꯤ ꯄꯛꯇꯕ ꯅꯝꯕꯔ ꯋꯥꯟꯅꯤꯀꯣ ꯆꯤꯡꯂꯩꯒꯤ ꯋꯥꯍꯩꯗꯨꯗ ꯃꯔꯨꯞꯁꯤꯡꯗ ꯅꯣꯛꯂꯤ ꯃꯌꯥꯝꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄꯅ ꯂꯣꯏꯔꯤ ꯐꯝꯂꯝꯕꯗꯒꯤ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯍꯦꯂꯦꯅꯥꯗꯣ ꯈꯜꯂꯤ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯂꯤ ꯆꯤꯡꯁꯥꯡ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯆꯤꯡꯁꯥꯡ ꯁꯛ ꯀꯥꯛꯅ ꯀꯩꯅꯣ ꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯏꯅ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯁꯣꯝꯗ ꯂꯥꯛꯇꯦꯗꯅ ꯍꯣꯏ ꯅꯨꯄꯤ ꯂꯨꯝ ꯂꯥꯛꯏꯕ ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯦ ꯍꯥꯏꯔꯒ ꯅꯪ ꯄꯤ ꯉꯝꯗꯧꯔꯤꯕꯣ ꯍꯦꯂꯦꯅꯥꯒꯤ ꯋꯥꯈꯜꯗꯗꯤ ꯉꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅꯒ ꯂꯩꯇ꯭ꯔꯤ ꯆꯤꯡꯁꯥꯡꯒ ꯍꯦꯂꯦꯅꯥꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯆꯤꯡꯂꯩꯅꯁꯨ ꯍꯦꯛ ꯎꯔꯨꯔꯤ ꯆꯤꯡꯁꯥꯡꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯈꯤꯕꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯎꯔꯨꯗꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯤꯕ ꯍꯦꯂꯦꯅꯥꯒꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯆꯤꯡꯂꯩ ꯋꯥꯈꯜꯗꯨꯗ ꯈꯜꯂꯛꯂꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯁꯤꯒꯤ ꯆꯤꯡꯁꯥꯡ ꯍꯥꯏꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯒ ꯀꯜꯂꯛꯄꯒꯨꯝ ꯇꯧꯔꯤꯁꯤꯕꯣ ꯖꯨꯠ ꯆꯥꯕ ꯑꯝꯇ ꯇꯧꯊꯣꯔꯛꯇꯦꯗ ꯑꯩꯁꯦ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯃꯆꯨꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ ꯈꯥꯕ ꯍꯦꯂꯦꯅꯥꯁꯦ ꯅꯪꯒꯤ ꯀ꯭ꯔꯁꯅꯦ ꯍꯥꯏꯗꯥꯏꯅꯦ